Akashbani Imphal Maibam Dwijamani na pau pazari ahanbada maruiba pau Manipurda humpu suba sanglam khongset Hunger Masters Day ngasi pangthokre Rajya Sabha gi MP Leisem Basana Zawban hairi Saukhatpagi maikeida sangsinaba amana amabu thajanadaba wakhalon thadoklasi Nubi masa amabu ikai khumnaba mangan biki haiba thodoka mari lenana ngasi First Track Special Court na miyoi ani mara leire haina rai pikre Kendra ki Mantri Mandolna Prime Minister Street Vendors Atman Nirbhar Nidhi PM Samman Nidhi Scheme nauna semdok semjin tobada ayaba pikre amasung ngaksel Mantri Rajnath Singh hairi leibag asina santi gi wakhalonda thajaba thamli adubu singdaraklabadi sabsaba paukhum pigani Manipurda humpu suba saklam khongset Hunger Masters Day ngasi pangthokre mapung aiba thoram Imphal gi pisum singa masada leiba memorial da pangthokhi ayuk angan badigi hauna yakai rol sakpa madi leikidraba singi mafamda leisu katuna ikai khumnaba utki mafam adudagi miyamgi oiba khongset sing DM College of Arts ki ground amadi Imphal College phawba sanakhi tungda mafam sing aduda miyamgi mifam su pangthoknakhi ningsing bayai ing kumza lising ama samapan humpu mangagi ngasigi numit asida Manipurda khutsemgi cheng tangbaga mari lenina mairoi singna khongjang sangsilakpada miyoi mari leikitabani khongjang sangsiliba miyambu namthana bu honawada police na nongmai kapeki thodokta Nabakumar Nilamani amasung Pramodini thodok thokpam adumakta da leikitabani aduga thodok aduda sokiba laisram chawphalna kona leikitabani Jeribam da su palan thoromasi RK Sanatobi Devi Vidyalay da pangthokhi mairoi singi khungsat ama chatlaba tungda school asida miyamgi mifam ama pangthokhi Rajya Sabha gi MP Leisem Basana Zawban hairi Saukhatpagi maikeida khong thangjinbada ayat apan leitana bamana amabu thajanadabagi wakhalon thadokpa tangai phade Wafam ase Dr. B.R. Ambedkar ki chama kunthra mari suba mapok kumun ga mari lena sahi ama sumna pangthoktuna lakpa thoram gi manung sanna Dalit Sahitya Academy Manipurna jati amadi antar jati ki thakta tongan behiram singda mana phanglakraba miyoi sing opagi thoram da phongtokhibani Manipur Press Club ta pangtokpa thoram aduda MP Leisem Basana Zawban hai saukhatpa amadi tangdu leitaba lamda mama ohengi hairabadi aikhoi gi leibakpu thamoi sengna nungsiba tangai phade kanagumba amana afaba thabak Taurupu matamda madubu aikhoi pumnamangna pungning thogotpigadabani yariba makai amana toba thabakta amana singthadabagi wakhalon thadoktuna mateng pangnabagi wakhalonda manglomda sangsilgadabani magna hai Ekoi lamsida su ekoi manipursa su ajaba singlai ajaba panlai ajaba rumba landscape lampa kaya mamalai adubu bireba thapko madu yomda wa kai kilo haiba matamda lamdomse lai ekoi 미싱사 하고 있는 뭐와비 저것 바이러스에 하고 있는 거다. 내가 개보고 있는 모양이 까다고 있는 하고 와클로체 마시 하는 거들 내가 저것과 내가 데벨롭을 나가도 그들 스터디 바로 양 싸우나 왔던 우리가 이 제가 어떤 미국와도 따져나가 로들 내가 거기에 그런 까다 나가도 하고 와 우리 동생 Manipur State Film Development Society MSFDS ki Secretary Sanju Basaspati Mayum ngasi Imphal gi Raj Bhavan da Rajyapal Ajoy Kumar Bhala ga unatuna Haujik Manipur gi film bu sakholana ba lokhaliba thorang singi matang da pagdam khre unabatu da Secretary asigi maikei dagi Manipur State Film Awards ki sem sariba madi ani suba aikhoi gi Imphal International Film Festival gi haujik phawbu pithoktana leiriba senpham singi matang da su Rajyapal da thamki hairi Northeast Students Program for Awareness, Reach and Knowledge on Space, ANA Sparks, Lisingani Kunmanga da Saru Yagadaba, Manipuri ki tongan bajila sindigi khangalaba mahiroi tarahomdoi, ngasi Bengaluru ki damag Imphal thatokre. Mahiroi sing asina ngasi digi hauraga August kuntra phawba Bengaluru da leiba Indian Space Research Organization ISRO gi headquarter da satuna. Baikanik singa unagani amadi organization asina paikhaliba thabak thoram sing hakthengnani yengani. BJP Manipur Pradesh na sinduna ngasi Imphal gi nitai par chuthekleiba thambal sanglenda mareibak maram damkidamak thawai katkraba athoba singbu ningsingbagi thoram pangthokre sei khudingi langban thada pangthokba thoram aduga mari lenina dol asigi Manipur gi president adhikari mayum sarda debi na hai ngasi gi mirol na nungai na leiriba si layoi khraba athoba ipa ipu sing aduna thawai thalokpa pambudana lorom khiba thodang sing adugi mahini haibasi aikhoi pumna mangna kauroi dabani
ngasi ke thorom adu ka mari lena leibak ningba saireng sangdam na bagi thorom amasu pangthokhi maduda class 9 dagina 12 phawda leiba mahiroi ni phum do yamati open category da miyoi kulma pan saru yakhi pawgi marak thanna atenba break ama Sibom amukta thengnadriba sinadriba ichininausing amuktang sizinaraga yensi hau macha pokpa helali amongi lei hena salanduna leirik kelande maru yamna changanduna pothok hena puthok pangamali hau na tareng mayot charpa langchak lakpa matam makong tasilakpa matamda kapiu sibom hek sizinaba matamda adongi loglakkadoba phau aduna charam chatat naduna leiramba adongi kai ado mabuk thalangani sibom sizinarasi Fangpham, Thauzal Agro Manipur, Sagolban Maino Lairak, Imphal. tabiriba pawasi Akas Bani Imphal dagini. Sahi nauribi nupi masa amabu ing kumza lisingani tara mapanda hanjin na ikai kumnaba manghani biki haiba thudoka mari lenana ngasi first track special court na miyoi ani mara leiri haina rai pikre. Case asiki aroi be hearing hokiba August amada sathaki pagolena ngasi first track special court number 1 gi special judge pokso RK Memsa debine rai adu pikibani madugi matungina nupi masa adugi poktaba mapa aduna sathaki ba thawong adubu protection of children sexual offense hamna pokso act lisingani tarani thoigi section taragi makada mara leire haina laukthokhi loinana thodok asi de senei haiba atopa nupa amabuna mangon de siriba maral sing adugi sabsaba praman phangdabana mahaki jamin gi bon gi senpham kokpikhi amoromda nupi masa aduda sathaki ba thawong sing adugi matangda khangna mari lene basingda matam sana wakat tabagi damak nupi masa adugi apokbi mama adubuna pokso act lisingani tarani thoigi section kulma thoigi makada maral leiri haina lauthokhi miyoi ani aduna sathaki ba aran basing aduga mari lene na seirak pinaba hearing satharagani hairi None Zilagi Manungsana Leiba, Buan Ruang, Taudaizang Kuldangasi Ayuk, NSN, IM ni Singnaba Singa, ZUF ni Singnaba Singa, Nongi Kamna Kre. Aikogi None Paumi, Agui Kamene Poliski Pau Paladun Hai, Todogadu Nasi Ayupung Mapanimini, Nipuram Taba Matamda, Nungba Police Station Konba Kuledu da Tokibani. Nakal Anigi Marakta Pung Amarom Nongi Kamna Kedubu, Todogadu da Asokapan Yobaki Pau Late. Amarom da Rongmai nupi singla thodok adubu yaling de bapongtok tuna khongsa lamba sarki maduda aikoi masal gi marakta mihal mipun misi mina yawbu yaba thodok amata makata na thun beganu haina dabi tawki tara mari suba hathai phanit haina khangnaba sirara khongi moroki kumai mathang thagi tara taruk tegi hawragani ukhrul jilla gi sirara khongda phangba moroki kumai asi numit humni subna pangthokani kumai asi hawtopagi thoromda Raijapal Ajoy Kumar Bhalana athoi bimi thungwaina saruk yagani hairi Wapamasi Sirarakong Hathai Sili Promotional gi Chairman Nemaizui Jimik ngasi Manipur Press Club ta pangthokpa pawgi mifamamata phongtokhibani magna hai kumai asigi ahubon numita buyer amadi seller numit pangthokani ani suba numitana jagoi isai yauna natki oiba thorom sing pangthokani amasung humni sanba aroiba numita khanane ne bagi thorom pangthokani Amoromda Hathai Phanit Pangthok Tringi Mamangda Kunja Singna Morok Asang Mamakal asi yonpham leitebegi awaba mayok nareme dubu haujikti kumai asi pangthok bahurapdagi miyamna morok asibu pamna behengalakle miyamgi apamani helektuna pothok puthokpagi sang henkatpagi tangai phadaba leire haina Sirarakong Hathai Chili Promotional gi accountant Basai Jimikna phongdokhi hiramasida marilene basingna mileng sangbiduna pothok hengalana bahonaba da mateng pangbiu hairi Tamenglong Forest Division Senduna Numid Humni Sumna Sathagadaba, Mausagi, Potoxing na P Masu Sangbegi Training Program, Ngasi de Hokre. Tamenglong Forest Division Gi Office of Pangtokpa Training of the Puna Mio in Fumangana Saruyaki. Raising and Accelerating MSME Hyper Scheme Asigi Makata Pangtokpa Training Program Aduda, Tamenglong Tamayamati Tausem Gi, Range Forest Officer Sing Saruyaki. Training aduda Saruyaki by Mio Sing Adu Ayamadi, Taron, Kaikau Amadi, all Tamenglong Singba, Eco-Tourism Gamari Neba Kulsing Degini. People's Union for Civil Liberties, PUCLG, Independence People's Tribunal na, Manipur ki Irangi Matang the Phongba report adugi Mayokta RPI Athawale Manipur State na, Imphal Police Station the FIR register Tokre. FIR register Torba Matungda Paumising Unabada, RPI State Youth Committee ki President, Sital na PUCL ki report adu nakal nama khaki oiba misang mikhai naiba madi thogli be irang asigi horak pham mayek sengna pandana phurup amabu aranba tahana bohona bani PUCL ki report asigi matangda miyam gi mihul oiriba MLA singnasu makhoi ki oiba wakhalon phongdokpa tangai phati haiki
Amaromda Manipur People's Party na PUCL gi report adugi mayokta Imphal West Jilla gi SP da wakat ama thangat khre wakat adugi matungina PUCL na phongliba report adu nakal namagi oiba report ni masina maram moituna phurup amabu malemgi miyamna lana uhalle hairi Mahila Kaibya Mans Manipurna Tha Kuding Satharakpa Saireng Saidinebagi Taratare Suba Kabi Samelan ngasi loisin khre Imphal West ki kwai kaitel Moirang Pure lekai da leiba Dosuyali hol da ngasi pangthokiba loisan bagi thorumda nupi kabi kya murum yauna kabi kya na saruk yakhi Development and Protection United Voluntary Organization haudoki bagi kuntra suba kumon thorum ga mari lena Nambol Higher Secondary School da first LP bagi matang da thorum ma pangthokre thorum da Indian Red Cross Society based Pur branch ki thomi singna mairoi sing da first aid karam ne pigani haibagi matang da takpi tambikhi District Literacy Mission Authority based Purna Sinduna Nomagi Oiba New India Literacy Program gi Oza Singi training ama ngasi based Pur Jilla gi DC Office Complex da pangthokre training program asi Jilla asigi DC na hautokhibani Thoromadu wangang bada DC na hai mai masing tamba hai basi loiba naidi afaba sama sama samkan abagi damag miyoi kharak khak lairik haibana yaroi mepum khuding mag iba paba ngaman gedabani Akas bani Imphal gi pau tabiri Prime Minister Street Vendors Atma Nirbhar Nidhi PM Samanidhi Scheme Nauna Samdok Samjin Tobada Kendra gi Mantri Mandolna ayaba pikre Street Vendors singna loan singbagi matam hane pikhiba ing lising ali kunmari gi December kuntra mathoi degi lising ali kuntra gi March kuntra mathoi phawba sangtokle masida punna lupa koti lising taret sohum kuntra ni thoi sarkarna khars tawgani Nauna samdok samjin tawraba scheme asida street vendors sing da payba loan gi senfam ahan balobada lupa lising tara oiramba du lupa lising tara mangate hengalle Ali suba loba loan hana lising kul oiramba du lising kul mangate hengalle ahum subagi oina lupa lising yankhaida adumak leiri scheme asina lebaga sigi street vendor koti ama lak tara mangata kana bapina papantam thamli masida anoba street vendor lak yankhai yauri ahum suba loan gi senfam matam sana singlakpa street vendor singda UPI link tawraba rupe credit card pigani masina makhoina lalolitik tawbada khudak oina asin basanfam loba yabagi khudong saba leiragani scheme asi sarkar na english ngani kunge jun amada hutokhibani Ngaksel Mantri Rajnath Singh na hairi lebak asina santigi wakalon da thajaba thamle adubu singnaраglabadi sabsaba pakhum pigani malemge hoji ori pheba masida karamba matamda lan thokani haiba tamangam dabana armed forces singna security singnaba khudingbak thengnana ba sem saduna legedabani wafa masi Sri Rajdana Madhya Pradesh da leba Army War College da pangthokpa ran samba thorum da phungdokhibani hauzik sanabagi pau Kshetrimayum Premchand tagi District Table Tennis Association Imphal West na sinduna kuntratrelak Shuba Imphal West Inter Club amasung State Open Ranking Table Tennis Championship bisingani kunmanga ngasidagi DM University campus laiba indoor stadium da haukre championship asada tungan ma jila taruk amadi unit amadagi lakpa sanaroi punna chamaga maurani pana saruk yari Education S Vivagna Sinduna Tha Asigi Kunithodi Jatharakpa Numitari Nigi Oiba Mukna Amadi Thangta Workshop Kam Residential Coaching Camp Singani Kunmanga Ngasi Solution Kre Camp Asida Class 6 Tagi 8 Fawu the Laiba Raja Sigi Tuan Majila Te Tagi Lakpa Nupa Macha Mahiroi Chamaga Manga Amadi Nupi Macha Mahiroi Marfu Punna Mahiroi Chamaga Marfu Mungana Sharuk Yaki Tamil Long Football League Kiwana Ngasi Sanakiba Mesta Bulls United na Tapuangsa FC bo Panjil ahum sinoda maithiba pikre Bulls United ki mai pakpagi Panjil singadu Joy Thoidam luang na mes ki ahum suba minita gaikang luang na hubunga suba minita amadi kadi thuang nang na maura suba minita chan hibani Hayeng WP Football Club ka duithan luang ga sanagani Dwijamani Aroibata maroiba pomu Manipur da humpu suba saglam khongset hunger masters day ngasi pangthokre Raya Sabha ki MP Lesem Basana Chauban hairi Saukhutpagi Maikaida Sangsinaba Amana Amabu Thazanadaba Wakalon Thadoklasi Nupi Masa Amabu Ikai Kumnaba Mangan Biki Haiba Thodoka Mari Lenangasi First Track Special Corner Mioi Ani Mara Leri Haino Rai Pikre Kendragi Mantri Mandolna Prime Minister Street Vendors Atma Nirbhar Nidhi PM Samanidhi Scheme Nauna Samdok Samjin Tobada Ayaba Pikre Amasung Ngaksel Mantri Rajnath Singh hairi lebak asina santigi wakalon da thajaba thamle adubu singnaraglabadi sab saba pakhum pigani pauloi sare